Imphal Surchanpur amadi Imphal Sanapati da chatkhiba passenger service lamthungpham yogdana hanlkre. Manipur Laingaki Transport Department na tha sigi kungamathoi da thokhiba order amagi matung inna ngasidagi Imphal Surchanpur amadi Imphal Mao service ngasidagi nahunana amuk haukrabasu hairiba bus sing adu lamthungpham yogdana lamakhangdagi mamai lerega Imphal da amuk hanna hanlkre. Pauni khol pauchi asina fangba paugi matung ina ngasi ayuk pung tara taba matamdagi Imphal Surchanpur gi oina malomgi oil depot mamangdagi Ccpur IPS na personal commander oina thopuduna bus adu lamthaki loinana Imphal Maugina awang north ewasidagi SDPO M ingosana ngak senduna chatnana balam thaki Manipur State Transport ki bus amamam chatkhiba aduda security force na gari sing adu section na ngak selaga chatki adum oinamak Imphal dagi Mautan na chatkhiba passenger mapan tongkhiba bus adu Kanglatombi mapa yorapa matamda kuki singna lambida thoktuna athingba pirakpadagi Mau yongna sangsin bangamdana lamakhangdagi amuk mamai leraga Imphal da amuk hanlkre chap manaba thong adugomna Imphal dagi Surchanpur tamna chatkhiba bus adusu Fogaukchau ikhai lamkhai dagi mamai leraga Imphal tamna hanlkre Imphal dagi Surchanpur tamna chatkhiba bus service aduda ngasige oina passenger ama fawba tongkhide haina pawasina makatari panba yabadi Manipur lengangna lawkiba Imphal Surchanpur amadi Imphal Sanapati bus service ki khongthang asi handokadabani karigumba handoktaba tarabadi maduda thokpa afafatigi daitya Manipur lengang na pugadabani haina ITLF amadi kotuna section wa thamlakpasu leikrabani Tenthada Central Security Force sing thamba yaroi haina maira paibi singna khongjang sangsinkre Thawbal District ki Tentha Police Outpost da BSF person khara thamjiliba asi atuba matamda lokthokkalabani loinana Tentha da makhal amatagi Central Security Force thamba yaroi haina khongjang sangsinkre hiram asigi matangda Pauchi asina phangba paugi matung inadi Tentha da irang lei khul asida Central Security Force thamba haibasi signal leijariba khul asi irang thoknaba jawab piba oina thokani maram aduna Tentha Police Outpost da BSF na singba makhal amatagi Central Security Force thamba yaroi haiba asini Pau asina makhata na haibada Tentha gi maira paibi ima singna hiram asigi matangda district asigi SP na singba unarubada election ga mari lenena thambani haina paukhum piraki adubu asi election matam sunatte election gi oirabadi Tentha ga thangnaba khulsingda Central Security Force sing amata thamdraga Tentha khakta da atamnana thamningli bakari gi no haina su Tentha gi maira paibi singna hanglakli ngarang irai numita Tentha outpost leiba hokraba basic sing adu makoi chatkro hairubada mathak thongba singi ya thangni hankro hairaba su mathak thongba singna hairaba matungda hangada bani haina paukhum piraga leire maram aduna miyamda akiba leriba si koknaba Tentha da makhal amatagi Central Security Force sing thamlaroi haibigi thajaba mari leinaba singna pidriba phawba leppa leitana khongjang sangsinkhigani haina pau asina makatari Kukigi CSO singda wafum khara thamlakli Manipur thokliba tha nipan mapung pharaba irang asigi matungda Technopal District ki Moreh subdivision da hana khunda duna lerakhiba irang na maram oiraga meitei singna Moreh da makhogi yumkai mai thaduna mang takraba matung asida Moreh da leiba CSO sing Hill Tribal Council Kuki Women Union amadi Human Rights ki President Victor Limhang General Secretary Lanaithem Haukip Kuki Student Organization gi General Secretary David Minmin Baifai Kuki Youth Club ki President Pauksa Saiti amasung Kuki Khongloi Lonpi ki President Anos Thangjangam Haukipna khuyek piduna press ta thadorakpa cherol amada hairi cherol sina makha taradun hai meitei singna amuk hanna Moreh da khunda leitaba leirabadi India langaka Kuki gi apex body singa political ge oiba wari sanaraba matungda leigadabani Moreh da meitei commando na Moreh ge tongan tongan ba beng yauna ngak seliba sida Moreh da leiriba Kuki sing mi paiba poi aduna Central Force sing ngak selhan piu haibagi wafam su thamlakli
UCM Palen Unit ki nauna thau pugadaba sing kanbagi thorum amanga si pakhang basanglen palen da pangthokre thau pugadaba sing adudi chairman da Pukhrambam Ibotombi, vice chairman da Mutum Kunil, secretary general da Sarangthem Loyangamba, secretary organization da Pukhrambam Bimol Meitei, IPR secretary Mutum Ganesor, Secretary Finance Mutum Basanti amasung Assistant IPR oina Yankom Medinibu UCMG President Joy Chandra Konthok Jamna wasak laukre wasak laubagi thorum aduda chief guest oina saruk yardana UCMG President Joy Chandra Konthok Jamna phongdokibada Manipurgi apungi saktamda singnarpa kudimak amato oina ngakminabaga loina Makoibu Maikiba Piduna Maru Pangna Mutatpa using with Sabsaba Pirepni, Haibaga Lonana Manipura, Aikoi Santi Oina Hingsi, Haidebadi Asumbangang Batam Gadabani, Kaidongaida Manipurgi Wari, History Bu Isagi Oijanaba, Kana Amatana Semdopagi Hak Leite. Manipurgi asengba puwari amadi lamit tumit khangba mina Manipur kaidaunungda machetana thugage haiba wakhalon asi leiroi ngasigi mirol asida tamnariba lairik sing asida kari iri kari yauri haiba asi munna thigatlaga aranba punamak matang chaninge asida semdok hausi natragadi aikoi tapna amangbana pik thallagani hiram kudimagta yeknaba toksi khwaidagi achumbadu puthoklaga khwaidagi afabadu thabak oina uthoksi ngasigi mirol na thengnariba awaba asi tungi mirol da handanaba aikoina sumdunata leiriba Manipurgi ningthorol kayana thambiramba record amadi historical facts sing asi mapung phana malemgi miyamda khanghansi amadi aikoina sumapung phana khangsi wangasi wasak lobagi thorum aduda YBA Palengi hanagi President Ibotombi Pukhrambam Palen Maira Paibigi Publicity Secretary M Basantina Guest of Honor oiki Matamatamgi oiba ipau update singidamag channel asibu miyamna nungsibiduna like comment subscribe tawiramu